ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯃꯩꯗꯤꯡꯉꯨ ꯁꯅꯥ ꯀꯌꯥꯝꯕ ꯍꯥꯛꯇꯛꯇ ꯂꯥꯛꯈꯤꯕ ꯃꯤꯔꯥꯟꯆꯥꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯈꯣꯏ 18 ꯂꯥꯛꯑꯦꯕ꯫ ꯃꯩꯗꯤꯡꯉꯨ ꯁꯅꯥ ꯀꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯀꯪꯂꯩꯄꯥꯛꯇ ꯃꯤꯔꯥꯟꯆꯥꯗꯤ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯃꯤꯁꯤꯡ ꯀꯪꯂꯩꯄꯥꯛꯇ ꯂꯥꯛꯈꯤꯕꯁꯦ ꯃꯈꯣꯏ 18 ꯂꯥꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯅꯣꯡꯆꯨꯞ ꯇꯈꯦꯜꯗꯒꯤ ꯂꯥꯛꯄ ꯁꯨꯕꯤ ꯅꯥꯔꯥꯌꯟꯅ ꯍꯥꯎꯀꯩ ꯆꯅꯨ ꯊꯣꯏꯅꯨ ꯄꯥꯟꯅꯗꯨꯅ ꯃꯥꯒꯤ ꯏꯗꯤ ꯐꯨꯔꯥꯏꯂꯥꯛꯄꯝ ꯑꯣꯏꯈꯤꯑꯕ꯫ ꯃꯥꯁꯦ ꯅꯣꯡꯆꯨꯞ ꯇꯈꯦꯜ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯁꯤꯅꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄ ꯁꯨꯕꯤ ꯅꯥꯔꯥꯌꯟ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯎꯀꯩ ꯆꯅꯨ ꯊꯣꯏꯅꯨꯁꯤ ꯄꯥꯟꯅꯈꯤꯑꯕ꯫ ꯊꯣꯏꯅꯨꯁꯤ ꯄꯥꯟꯅꯔꯒ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯗꯨꯅ ꯐꯨꯔꯥꯏꯂꯥꯛꯄꯝ ꯑꯣꯏꯍꯟꯈꯤꯑꯕ꯫ ꯑꯅꯤꯁꯨꯕꯗꯅ ꯇꯈꯦꯜꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤ ꯄꯤꯇꯝꯕꯔꯅ ꯉꯥꯄꯨꯝ ꯍꯥꯎ ꯆꯅꯨ ꯍꯣꯡꯕꯤ ꯄꯥꯟꯅꯩ꯫ ꯃꯥꯒꯤ ꯏꯗꯤ ꯄꯤꯇꯝꯕꯔ ꯆꯩꯊꯥꯕꯃꯌꯨꯝ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤ ꯄꯥꯟꯗꯥ ꯃꯌꯥ ꯅꯥꯆꯧ ꯆꯅꯨ ꯑꯃꯁꯨꯡ ꯀꯨꯝꯕꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯁꯤꯀꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤ꯫ ꯃꯥꯒ ꯄꯥꯟꯅꯗꯨꯅ ꯃꯥꯒꯤ ꯏꯗꯤ ꯄꯟꯗꯥꯃꯌꯨꯝ ꯍꯥꯏꯕꯁꯦ ꯈꯪꯅꯈꯤꯑꯕ꯫ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯃ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄ ꯇ꯭ꯔꯤꯄꯨꯔꯤ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯏ? ꯃꯤꯁꯤ ꯄꯟꯗꯥ ꯀꯧꯋꯦꯕ꯫ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄ ꯇ꯭ꯔꯤꯄꯨꯔꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯗꯤ ꯃꯤꯁꯤ ꯄꯟꯗꯥ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯄꯨꯔꯤ ꯃꯤꯁꯤ ꯄꯟꯗꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯅꯤ ꯂꯧꯏ꯫ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯥꯆꯧꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯏ꯫ ꯑꯅꯤꯁꯨꯕꯁꯤꯅ ꯀꯨꯝꯕꯤꯗꯒꯤ ꯔꯥꯁꯤꯀꯥ ꯍꯥꯏꯕꯁꯤ ꯂꯧꯏ꯫ ꯑꯗꯨ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤꯁꯤ ꯂꯧꯋꯦꯕ꯫ ꯑꯗꯨꯒ ꯌꯨꯝꯅꯥꯛ ꯑꯃ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯑꯗꯨꯅ ꯄꯟꯗꯥꯃꯌꯨꯝ ꯍꯥꯏꯁꯦ ꯑꯣꯏꯈꯤ꯫ ꯃꯔꯤꯁꯨꯕꯗ ꯒꯨꯖꯔꯥꯠꯇꯒꯤ ꯂꯥꯛꯄ ꯁꯤꯔꯤ ꯔꯥꯏꯙꯥ ꯅꯝꯗꯨꯅ ꯍꯦꯔꯣꯏꯅꯤ ꯄꯨꯗꯨꯅ ꯃꯅꯥꯎ ꯑꯃꯒ ꯂꯥꯛꯏ꯫ ꯒꯨꯖꯔꯥꯠꯇꯒꯤ ꯅꯨꯄꯥ ꯂꯥꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯣ ꯔꯥꯏꯙꯥ ꯅꯝꯗꯨ ꯑꯃꯁꯨꯡ ꯃꯅꯥꯎꯄꯥ ꯑꯃꯒ ꯂꯥꯛꯑꯦꯕ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯗꯨꯅ ꯀꯔꯤ ꯍꯥꯏꯅ ꯀꯧꯏ? ꯁ꯭ꯔꯤꯃꯌꯨꯝ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯃꯉꯥꯁꯨꯕꯗꯅ ꯅꯦꯄꯥꯟꯗꯒꯤ ꯂꯥꯛꯄ ꯁꯔꯪ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯅꯦꯄꯥꯂꯤ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯅꯦꯄꯥꯟꯗꯒꯤ ꯅꯦꯄꯥꯂꯤ ꯑꯃ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯔꯪ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯍꯥꯛꯅ ꯍꯩꯉꯣꯏ ꯆꯅꯨ ꯀꯨꯝꯕꯤꯗꯒꯤ ꯍꯩꯉꯣꯏ ꯆꯅꯨ ꯄꯥꯟꯅꯩꯑꯕ꯫ ꯍꯥꯏꯔꯤꯕ ꯅꯦꯄꯥꯂꯤ ꯑꯗꯨꯒꯤ ꯌꯨꯝꯅꯥꯛ ꯑꯗꯨꯅ ꯀꯩ ꯍꯥꯏꯅ ꯀꯧꯅꯒꯦ ꯍꯥꯏꯕꯗ ꯒꯣꯇꯤ ꯃꯌꯨꯝ ꯍꯥꯏꯅ ꯈꯪꯅꯈꯤꯑꯕ꯫ ꯇꯔꯨꯛꯁꯨꯕꯗꯅ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯕꯁꯦ ꯃꯇꯝ ꯑꯗꯨꯗ ꯇꯈꯦꯜ ꯍꯥꯏꯅ ꯈꯪꯅꯩꯀꯣ꯫ ꯍꯧꯖꯤꯛꯅ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯅ꯫ ꯇꯈꯦꯜꯗꯒꯤ ꯂꯥꯛꯄ ꯗꯨꯝ ꯄꯇꯤꯅꯤꯒꯤ ꯁꯪꯒꯥꯔꯥꯝꯅ ꯒꯪꯒꯥ ꯁꯪꯒꯥꯔꯥꯝꯅ ꯁꯦꯛꯇꯥ ꯅꯨꯄꯤ ꯑꯃ ꯂꯧꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯩ ꯍꯥꯏꯅ ꯈꯪꯅꯩ꯫ ꯐꯩ ꯃꯥꯏꯃꯨꯕꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛꯅ ꯁꯤꯖ ꯒꯨꯔꯨ ꯃꯌꯨꯝꯁꯦ ꯈꯪꯅꯈꯤꯑꯕ꯫ ꯇꯔꯨꯛꯁꯨꯕꯁꯤꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤ ꯑꯃ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯗꯤ ꯒꯪꯒꯥꯔꯥꯝ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯄꯨꯔꯤ ꯒꯪꯒꯥꯔꯥꯝ ꯑꯁꯤꯅ ꯁꯦꯛꯇꯥ ꯅꯨꯄꯤ ꯑꯃ ꯂꯧꯋꯦꯕ꯫ ꯑꯗꯨꯒ ꯃꯥꯏꯃꯨꯕꯤ ꯀꯧꯋꯦꯕ ꯁꯦꯛꯇꯥ ꯅꯨꯄꯤ ꯑꯁꯤ ꯃꯥꯏꯃꯨꯕꯤ ꯀꯧꯏ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯇꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛ ꯑꯗꯨꯅ ꯀꯩ ꯀꯧꯈꯤꯒꯦ ꯍꯥꯏꯕꯗ ꯁꯤꯖ ꯒꯨꯔꯨ ꯃꯌꯨꯝ ꯍꯥꯏꯅ ꯈꯪꯅꯈꯤ꯫
ꯇꯔꯦꯠꯁꯨꯕꯗ ꯇꯈꯦꯜꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄ ꯒꯟꯔꯥꯝꯅ ꯃꯌꯥꯡ ꯍꯩꯈꯣꯡ ꯆꯅꯨ ꯀꯨꯃꯨ ꯄꯥꯅꯩꯌꯦꯕ ꯃꯥꯒꯤ ꯏꯗꯤ ꯀꯛꯆꯤꯡ ꯇꯥꯐꯝ ꯍꯥꯏꯕꯁꯤ ꯑꯣꯏꯈꯤꯑꯕ ꯅꯤꯄꯥꯜꯁꯨꯕꯗꯒꯅ ꯇꯦꯈꯥꯎ ꯑꯁꯥꯝꯒꯤ ꯇꯦꯈꯥꯎꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯔꯉꯥꯆꯔꯟꯅ ꯍꯥꯎꯀꯩ ꯆꯅꯨ ꯇꯤꯡꯕꯤ ꯄꯥꯅꯩ ꯃꯥꯒꯤ ꯏꯗꯤ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝꯅꯦꯕ ꯑꯁꯥꯝꯒꯤ ꯇꯦꯈꯥꯎ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯀꯩ ꯀꯧꯏ ꯔꯉꯥꯆꯔꯟ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕ ꯃꯍꯥꯛꯅ ꯍꯥꯎ ꯅꯨꯄꯤ ꯑꯃ ꯂꯧꯈꯤ ꯍꯥꯎ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯁꯦ ꯍꯥꯎꯀꯩ ꯆꯅꯨ ꯇꯤꯡꯕꯤ ꯀꯧꯋꯦꯕ ꯍꯥꯎ ꯅꯨꯄꯤ ꯑꯃ ꯂꯧꯏ ꯃꯗꯨꯒꯤ ꯍꯥꯎ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯇꯤꯡꯕꯤ ꯀꯧꯋꯦꯕ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤ ꯀꯩ ꯍꯥꯏꯅ ꯀꯧꯈꯤꯒꯦ ꯍꯥꯏꯕꯗ ꯑꯁꯥꯝꯒꯤ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯍꯥꯏꯕꯁꯤ ꯑꯣꯏꯈꯤꯑꯕ ꯃꯥꯄꯜꯁꯨꯕꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯂꯥꯛꯄ ꯅꯗꯤꯔꯥ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯅꯗꯤꯌꯥꯔꯥꯗꯒꯤ ꯂꯥꯛꯄ ꯁꯤꯇꯥꯔꯥꯝ ꯀꯧꯕꯅ ꯂꯥꯡꯅꯨꯡ ꯆꯅꯨ ꯃꯥꯏꯇꯦꯛꯄꯤ ꯄꯥꯟꯅꯗꯨꯅ ꯃꯥꯒꯤ ꯏꯗꯤ ꯁꯤꯇꯝꯃꯌꯨꯝ ꯍꯥꯏꯅ ꯈꯪꯅꯈꯤ ꯇꯔꯥꯁꯨꯕꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯅꯗꯤꯌꯥ ꯍꯥꯏꯕ ꯂꯝ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯇꯦꯝꯅꯥ ꯀꯨꯝꯕꯤ ꯆꯅꯨ ꯁꯝꯗꯦꯝꯕꯤ ꯄꯥꯅꯈꯤ ꯃꯥꯒꯤ ꯏꯗꯤ ꯕꯁꯁꯄꯇꯤ ꯃꯌꯨꯝꯅꯤ ꯂꯝꯕꯣꯏ ꯃꯆꯥꯅꯤ ꯇꯔꯥꯃꯥꯊꯣꯏ ꯁꯨꯕꯗ ꯇꯈꯦꯜꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄ ꯖꯕꯤꯁꯤꯡꯅ ꯄꯦꯔꯦ ꯈꯣꯡꯕꯝ ꯆꯅꯨ ꯙꯅꯤ ꯄꯥꯅꯩ ꯃꯥꯒꯤ ꯏꯗꯤ ꯂꯩꯈꯨꯟ ꯆꯥꯡꯕꯝ ꯀꯧꯈ꯭ꯔꯦ ꯇꯔꯥꯒꯅꯤꯊꯣꯏꯗ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤ ꯑꯃ ꯂꯥꯛꯑꯦ ꯇ꯭ꯔꯤꯄꯨꯔꯥ ꯀꯔꯝꯕ ꯃꯐꯝꯅꯣ ꯍꯥꯏꯕꯗ ꯅꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯕꯟꯖꯨꯝ ꯃꯌꯨꯝꯗꯤ ꯙꯔꯥ ꯂꯩꯇꯦ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯕꯟꯖꯨꯝꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯙꯥꯔꯅꯥ ꯂꯩꯈꯤꯗ꯭ꯔꯦꯕ ꯃꯆꯥ ꯃꯁꯨ ꯑꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯇꯔꯥꯍꯨꯝꯗꯣꯏ ꯁꯨꯕꯗ ꯇꯈꯦꯜꯗꯒꯤ ꯂꯥꯛꯄ ꯔꯘꯨꯅꯥꯊꯗꯥꯁꯅ ꯁꯥꯃꯨꯄꯟ ꯆꯅꯨ ꯆꯥꯎꯕꯤ ꯄꯥꯅꯩ ꯃꯥꯒꯤ ꯏꯗꯤ ꯁꯟꯖꯨꯀꯤ ꯃꯌꯨꯝꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤ ꯑꯃ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨꯗꯤ ꯀꯩ ꯀꯧꯕꯒꯦ ꯍꯥꯏꯕꯗ ꯔꯘꯨꯅꯥꯊꯗꯥꯁ ꯀꯧꯋꯦꯕ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯂꯧꯏ ꯅꯨꯄꯤ ꯑꯗꯨ ꯁꯥꯃꯨꯄꯟ ꯆꯅꯨ ꯆꯥꯎꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯧꯏ ꯃꯍꯥꯛꯀꯤ ꯏꯗꯤ ꯁꯟꯖꯨꯀꯤ ꯃꯌꯨꯝ ꯍꯥꯏꯅ ꯈꯪꯅꯩ ꯇꯔꯥꯒ ꯃꯔꯤ ꯁꯨꯕꯗ ꯇꯈꯦꯜꯗꯒꯤ ꯂꯥꯛꯄ ꯍꯔꯤꯗꯦꯚꯅ ꯀꯨꯝꯕꯤ ꯅꯤꯉꯣꯟ ꯑꯃ ꯂꯧꯋꯦꯕ ꯀꯨꯝꯕꯤ ꯆꯅꯨ ꯑꯃ ꯂꯧꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯁꯝꯐꯥꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯁꯤ ꯂꯧꯈꯤ ꯃꯍꯥꯛꯀꯤ ꯏꯗꯤ ꯁꯟꯖꯨꯀꯤ ꯃꯌꯨꯝ ꯍꯥꯏꯅ ꯈꯪꯅꯈꯤ ꯇꯔꯥꯒ ꯃꯉꯥ ꯁꯨꯕꯗ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄ ꯇ꯭ꯔꯤꯄꯨꯔꯤ ꯅꯨꯄꯥ ꯑꯃ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯒꯅꯦꯁ ꯒꯤꯔꯤ ꯀꯧꯕ ꯇ꯭ꯔꯤꯄꯨꯔꯤ ꯑꯃꯅ ꯇꯧꯕꯨꯟ ꯅꯨꯄꯤ ꯑꯃ ꯂꯧꯈꯤ ꯇꯧꯕꯨꯟ ꯅꯤꯉꯣꯟ ꯑꯃ ꯂꯧꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯍꯥꯎꯕꯤ ꯀꯧꯕꯤ ꯑꯃ ꯂꯧꯋꯦꯕ ꯃꯥꯒꯤ ꯏꯗꯤ ꯂꯩꯍꯥꯎ ꯇꯥꯕꯝ ꯍꯥꯏꯅ ꯈꯪꯅꯈꯤꯑꯕ ꯍꯧꯖꯤꯛꯀꯤ ꯃꯤꯔꯥꯟꯆꯥ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯗꯣ
ꯃꯤꯔꯥꯟꯆꯥ ꯑꯗꯨꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯗꯨ ꯂꯩꯍꯥꯎ ꯇꯥꯐꯝ ꯍꯥꯏꯅ ꯈꯪꯅꯈꯤ꯫ 13 ꯁꯨꯕꯗ ꯇꯈꯦꯜꯗꯒꯤ ꯂꯥꯛꯄ ꯍꯔꯤ ꯕꯤꯗꯥꯂꯀꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦꯕ꯫ ꯃꯍꯥꯛꯅ ꯃꯥꯏꯃꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯗꯨ ꯀꯩ ꯍꯥꯏꯅ ꯀꯧꯈꯤꯕ ꯍꯥꯏꯕꯗ ꯇꯈꯦꯜ ꯆꯥꯡꯕꯝ ꯍꯥꯏꯅ ꯈꯪꯅꯈꯤ꯫ 18 ꯁꯨꯕꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯒꯤ ꯌꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯗꯥꯃꯨꯗꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ꯫ ꯃꯥꯒꯤ ꯏꯗꯤ ꯂꯩꯍꯥꯎ ꯇꯥꯐꯝ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯑꯗꯨꯒ 10 ꯌꯥꯝ ꯁꯥꯡꯉꯤꯍꯦ꯫